असुमना हाइनरब मतुंगदा मखोई मया माइबा पुरलगी मयुमदा पुन्ना हमिनदुना कमदौना मीराबु कंसिगे हाइना खन्नबा हौरअमी असोमदसु मीरागी ममंगदा उखिबसिंग अदु मीराना थोइबीदा तमदुना खंगहल्लमी अखोई इबानी की थबकसे सोइदना तटलगनी फॉर्मुला पुथोकपसु ngamdredo thabaksu punglepte lepe thoibina hariba adu kariyamta tadbagum mira adu mangduna adum merami aduga amukasu numit adugi numidang aduda maya adu puja tauba haura ami mira su mahakna hektum thabaga mang amu ana mangba haura ami mahakna mamangda hana ugiba adumaina thoibiga yai thoigana mahakpu lao haina kanna kaura ami maduda mana moi anibu kadada laigena yengpa matamda makhoi anidi mangondagi yamna lapna laiba mahakna urami mira akhoi gi nakta yamna thuna lao noi ani oina ai gi nakta lao asumna mirana maya adu thoibiga yai thoigana लैब जगह अदवाइद हौबा सावरब उजाव अमगी मथक्ता हमदुना लैबा उरमी अमु करी तौरगे मिरा हंदमुक्ति नंग इबुंग याथोइगा सोइदना वाफमदा तारगनी अई मंग यामना नुंगारमदे कैसु तौरो हे नंगसु अई इसा कैसु अना एक यावबसु नते नंग ngasa ayuk pawda ताखिबा थौदोकसिंगदो अदुगी खंजिनबदगी उरिबा ओइरमगनी अदुगी सुंगनत नते थोइबी अइना हारिसे याव इबाइनी हायेंग नोंगानबगा अमुकसु निंथेम खुंदा चलुरसे मयादो सीद्रे मा अमु हिंकलए इबाइनी की थबक्ति सोइदना तलन अदु ओरसु फरे नंगना याद्रबनिना हायेंग अयु अंगनबदा चलसे तंजा अदुदा निंगसिंग खुलदा नुपा अमा इसौ लांगा मयुमदा हंजिला अमी मदुगी यामना फत्तबी नुपीदुना आइंगोंदा नुंसीबा सासिनदुना लुहोंखिबदुनी आइगी इरल इथुमसिंगबु हुरानबा ओइरामे माना आइंगोंदा खद्रक तौरगा आइगी लैजबा पुनम हुरान बिखरे अदुगा मागी नुंसिनबा नुपागा पुन्ना हौजिक्ति लोटमिनखरे आइना माबु हेक थाइनबा मफमदा माबु आइना हाटकनी असी हायदुना नुपा अदुना मयुमगी थोंगदु खोंपांगना कावरगा संगक्तुना मागी कादा तुम्बा संखिरमी मला नंग अमुक्ता हल्लखोबा आई नंगबु यामना नुंसी नंगी नारान पुनमक ngakpiba ai ngamgani asi hayduna kapna mage tumpham ka da changchilami maduda mage famungda masak mato yamna fajarabi nupi ama phamdun leiramba urami nupi adugi fajabana nupa adu pungau ngau khiduna nupi adubu kanano karino amata hangdana nupi adugi manakta changchilami adubu thangnaba mikuptadi nupi aduna I suptuna nupa adubu hatok piki mathangi ayukta miraga thoibiga su ningthem khultamna laknabagidamakta siam saba punamak loiraduna thokpa hora ami mira nangna tawriba thabak singsibu asumbanina khanbro handamu amukasu khudong thiba mayama thoklabadi nangbu mayokna bangamga dawribro thoibi akhoi ani mafamduda sattaba yadbani ibung yai thoiga noi anibu aine yamna nungsi noi anida karigumba phatta nungda thoklaba ai hingauba ngamlo thoibidi miragi matau aduda makha tana karimta hayudre numidang wayamda makhoi ani ningthem khulda yaushilla ami
ꯇꯟꯖꯥꯗꯨꯃꯛꯇꯨꯗ ꯃꯌꯥꯁꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯥꯟꯗꯥ, ꯅꯪ ꯍꯟꯗꯛꯃꯨꯛꯀꯁꯨ ꯍꯜꯂꯛꯂꯦꯗꯅ ꯑꯩꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯂꯦ꯫ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯨꯔꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯌꯦꯡꯖꯔꯣ꯫ ꯃꯥꯏꯕ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯥꯏꯕ ꯊꯝꯕꯧ ꯑꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯃꯌꯥꯝꯒ ꯋꯥ ꯇꯥꯟꯅꯕ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯏꯆꯥꯅꯨꯄꯤ ꯃꯤꯔꯥꯗꯣ ꯁꯍꯔꯗ ꯂꯩꯌꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯂꯩꯐꯝꯗꯤ ꯈꯪꯗꯦ꯫ ꯃꯥꯕꯨ ꯆꯥꯎꯈ꯭ꯔꯕ ꯁꯍꯔꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯥꯕꯨ ꯊꯤꯔꯨꯒꯅꯤ? ꯕꯕꯥ, ꯎꯄꯥꯏ ꯑꯇꯩ ꯂꯩꯇꯕꯅꯤꯅ ꯃꯥꯕꯨ ꯌꯥꯎꯗꯅ ꯃꯌꯥꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯁꯍꯔꯗ ꯑꯩꯅ ꯆꯠꯂꯨꯔꯒ ꯃꯤꯔꯥꯕꯨ ꯊꯤꯔꯨꯔꯒꯦ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯌꯦꯡꯃꯛ ꯁꯍꯔꯗ ꯆꯠꯇꯨꯅ ꯃꯤꯔꯥꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯤꯔꯥꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯃꯈꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯀꯀꯥ, ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯏꯆꯥꯅꯨꯄꯤ ꯃꯤꯔꯥ, ꯅꯪ ꯂꯥꯛꯑꯦꯗꯅ꯫ ꯃꯤꯔꯥꯒ ꯊꯣꯏꯕꯤꯒꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕꯗ ꯌꯥꯏꯊꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯤꯔꯥ, ꯍꯟꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯂꯥꯏꯔꯤ, ꯈꯨꯜꯁꯤꯒꯤ ꯃꯤꯉꯩ ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯅꯠꯇ꯭ꯔꯥ? ꯈꯨꯜꯂꯥꯛꯄꯅ ꯃꯤꯔꯥꯕꯨ ꯃꯥꯏꯕ ꯊꯝꯕꯧꯗ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅꯤ ꯃꯤꯔꯥ ꯍꯥꯏꯔꯤꯕꯗꯣ, ꯃꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯀꯣꯛꯈꯤꯕꯗꯣ꯫ ꯑꯗꯨꯗꯤ ꯃꯍꯥꯛꯁꯤꯔꯥ? ꯃꯃꯥꯡꯒꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯦꯟꯗꯥ ꯑꯣꯏꯅ ꯄꯣꯛꯈꯤꯕꯗꯣ? ꯍꯣꯏ, ꯃꯥꯅꯤ, ꯃꯍꯥꯛꯁꯤꯅꯤ꯫ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯤꯕꯣ? ꯃꯍꯥꯛꯁꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡ ꯈꯨꯜꯒꯤ ꯃꯥꯏꯕ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯀꯀꯥ ꯈꯨꯜꯂꯥꯛꯄ, ꯅꯣꯏ ꯃꯌꯥꯝ ꯑꯩ ꯎꯕꯗ ꯉꯛꯑꯝꯒꯅꯤ꯫ ꯑꯩꯅ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯃꯪꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯪ ꯈꯔ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯃꯪꯉꯦ꯫ ꯑꯗꯨꯒ ꯄꯥꯎꯗꯁꯨ ꯅꯤꯡꯁꯤꯡꯈꯨꯜꯗ ꯃꯤ ꯑꯃ ꯁꯤꯔꯝꯃꯦꯅ ꯌꯥꯎꯔꯛꯄꯗꯣ, ꯑꯗꯨꯗꯒꯤ ꯆꯔꯥꯡꯅꯔꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯦ꯫ ꯏꯕꯦꯝꯃ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯗꯤ ꯃꯔꯤ ꯂꯣꯏꯅ ꯂꯩꯅꯩꯅꯦ꯫ ꯀꯔꯤꯅꯣ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯏꯕꯦꯝꯃ ꯃꯤꯔꯥ, ꯃꯌꯥꯗꯣ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯑꯦꯅꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯇꯣꯏꯅꯣ? ꯑꯩꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕꯅꯦ꯫ ꯏꯕꯦꯝꯃ, ꯃꯌꯥꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯑꯦ꯫ ꯃꯥꯕꯨ ꯍꯥꯠꯄꯗꯤ ꯑꯣꯏꯊꯣꯛꯑꯣꯏ꯫ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯤ ꯌꯥꯒꯅꯤ꯫ ꯃꯥꯅ ꯅꯍꯥꯟ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯡꯈꯤꯕꯗꯣ ꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯅ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯃꯥꯅ ꯁꯤꯕ ꯁꯥꯁꯤꯟꯅꯔꯒ ꯂꯃꯟ ꯈꯨꯝꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯥ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯨ ꯄꯨꯕ ꯃꯔꯤꯗꯣ ꯑꯃꯨꯛ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯀꯨ ꯄꯨꯕ ꯃꯔꯤꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯀꯨ ꯄꯨꯕ ꯃꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯤ ꯃꯌꯥꯕꯨ ꯑꯃꯨꯛ ꯑꯩꯅ ꯍꯧꯗꯣꯛꯂꯦ꯫ ꯑꯩꯅ ꯈꯨꯡꯒꯪꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯟꯖꯥ ꯑꯁꯤꯗ ꯃꯌꯥ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯃꯇꯣꯝꯗ ꯐꯝꯂꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯅꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯇꯣꯛꯇꯨꯅ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕ ꯍꯧꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯏꯕ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯥꯏꯕ ꯊꯝꯕꯧ ꯑꯅꯤꯅ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯏꯊꯣꯏ, ꯊꯣꯏꯕꯤ, ꯃꯤꯔꯥ, ꯈꯨꯜꯂꯥꯛꯄꯁꯨ ꯅꯥꯀꯟꯗ ꯂꯩꯗꯨꯅ ꯄꯨꯖꯥ ꯇꯧꯕ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ
ꯌꯥꯏꯊꯣꯏꯅ ꯂꯣꯟꯅ ꯃꯤꯔꯥꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯤꯔꯥ, ꯊꯣꯏꯕꯤꯒ ꯅꯪꯒꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯑꯩꯅ ꯀꯨ ꯄꯨꯕ ꯃꯔꯤꯗꯣ ꯍꯜꯂꯛꯑꯗꯤ ꯐꯅꯦꯅ ꯈꯜꯂꯤꯕꯖꯥꯠꯅꯤ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯅꯕꯅ꯫ ꯏꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯉꯒꯗꯤ ꯈꯨꯡꯒꯪꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯣꯗꯅ꯫ ꯊꯣꯏꯕꯤ, 이붕 ꯌꯥꯏꯊꯣꯏ, ꯅꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯈꯣ. ꯍꯧꯖꯤꯛ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯇꯟꯖꯥ ꯅꯠꯇꯦ. ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯕ ꯄꯨꯔꯦꯜꯒ ꯊꯝꯕꯧꯒꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯑꯉꯛꯄ ꯈꯔ ꯎꯔꯝꯃꯤ꯫ ꯃꯌꯥ ꯑꯗꯨ ꯂꯤꯟ ꯑꯃꯅꯦ, ꯁꯦꯛꯄꯤ ꯑꯃꯅꯦ, ꯑꯗꯨꯒ ꯇꯤꯟ ꯀꯥꯡ ꯈꯔꯒꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜ, ꯀꯔꯤ ꯈꯪꯕ ꯉꯝꯂꯕꯒꯦ? ꯄꯨꯖꯥ ꯇꯧꯕ ꯂꯣꯏꯔꯕꯣ? 이베마, ꯑꯩꯈꯣꯏꯅ ꯂꯥꯏ ꯅꯤꯡꯕꯗ ꯃꯌꯥ ꯑꯗꯣ ꯁꯦꯛꯄꯤꯅꯦ, ꯂꯤꯟꯅꯦ, ꯇꯤꯟ ꯀꯥꯡ ꯈꯔꯒꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯎꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯇꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ꯫ ꯃꯗꯨꯅ ꯀꯔꯤ ꯇꯥꯛꯂꯤꯕꯅꯣ ꯑꯣꯖꯥ? 이붕어, ꯃꯌꯥꯅ ꯃꯍꯨ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯠꯇ꯭ꯔꯕ ꯄꯨꯖꯥ ꯀꯌꯥ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯌꯥ ꯑꯗꯨ ꯑꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯦꯗꯅ ꯑꯩꯒꯤ ꯁꯤꯡꯍꯥꯁꯟꯁꯤꯗ ꯐꯝꯂꯒꯦ. ꯃꯌꯥꯅ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯍꯦꯛ ꯐꯝꯈꯤꯕꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯥꯜꯂꯛꯑꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯡꯂꯪ ꯂꯪꯉꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯌꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ. ꯀꯅꯥꯅꯣ ꯀꯞꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯪꯕꯨ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯝꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗꯒꯤ ꯃꯍꯥꯛꯅ ꯆꯠꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯩꯒꯤ 이망ꯗ ꯊꯣꯔꯛꯎ ꯂꯥꯎ. ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯦꯗꯅ꯫ ꯍꯣꯏ ꯌꯥꯏꯇꯝꯕ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ. ꯑꯩꯅꯁꯨ ꯑꯗꯣꯝꯕꯨ ꯅꯣꯡꯃ ꯍꯜꯂꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯗꯣꯝꯒꯤꯗꯃꯛ ꯇꯧꯈꯤꯕ ꯄꯨꯖꯥꯗꯣ ꯉꯁꯤꯁꯨ ꯂꯦꯞꯇꯅ ꯇꯧꯖꯔꯤ, ꯑꯗꯣꯝꯒꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗꯅꯕ꯫ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯌꯥꯏꯇꯝꯕ. ꯍꯧꯖꯤꯛ ꯑꯩ ꯍꯜꯂꯛꯑꯕꯅꯤꯅ ꯅꯪ ꯅꯅꯤꯡꯇꯝꯅ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯅꯨꯡꯁꯤꯒꯤ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯐꯪꯂꯝꯕ ꯑꯣꯃꯣꯔ ꯑꯣꯏꯕꯒꯤ ꯕꯣꯔꯗꯣ ꯃꯥꯡꯈ꯭ꯔꯒꯅꯤ. ꯅꯪ 이ꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒꯅꯤ. ꯅꯪ ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯅꯤ, ꯑꯗꯨꯒ ꯁꯤꯕꯁꯨ ꯅꯥꯏꯔꯅꯤ. ꯃꯌꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯅꯤ? ꯀꯔꯤꯝꯇ ꯄꯥꯈꯠꯈꯤꯅꯨ ꯌꯥꯏꯇꯝꯕ. ꯑꯩꯅ ꯅꯪꯕꯨ ꯑꯣꯃꯣꯔ ꯑꯣꯏꯍꯟꯕꯗꯤ ꯉꯝꯂꯣꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯤꯡꯒꯗꯧꯕ ꯆꯍꯤ 100ꯃꯨꯛ ꯋꯥꯠꯂꯤ. ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯇꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯣꯏ. ꯃꯍꯥꯔꯥꯅꯤ, ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯍꯟꯕꯤꯔꯣ꯫ ꯑꯩꯅ ꯑꯗꯣꯝꯒꯤ ꯌꯦꯛꯅꯕꯁꯤꯡꯗ ꯂꯥꯟꯗꯥꯕꯗ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯥꯡ ꯊꯥꯖꯒꯅꯤ꯫ ꯌꯥꯏꯇꯝꯕ, ꯌꯥꯝꯅ ꯐꯔꯦ. ꯑꯩ ꯅꯪꯒꯤ ꯅꯇꯦꯡ ꯂꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯊꯝꯃꯝꯃꯤ, ꯑꯗꯨꯒ ꯃꯟꯇ꯭ꯔ ꯁꯣꯜꯂꯝꯃꯤ꯫ ꯃꯌꯥꯅ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃ ꯐꯪꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯔꯤꯕ ꯂꯥꯟꯕꯝ ꯑꯗꯨꯗ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯃꯥꯏꯕ ꯄꯨꯔꯦꯜ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄ ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ 이khang ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯊꯣꯡ ꯑꯃꯨꯛ ꯊꯤꯜꯂꯛꯏꯁꯤꯅ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯄꯥ ꯃꯆꯥꯅ ꯍꯧꯒꯠꯇꯨꯅ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ
ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯔꯣ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯑꯃꯨꯛ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄꯤ, ꯑꯃꯨꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯛꯂꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯗꯗꯤ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯕ ꯍꯧꯔꯝꯃꯒ ꯎꯃꯪ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨꯁꯤ꯫ ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯑꯅꯧꯕ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯣꯛꯂꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯃꯣꯏ ꯃꯌꯥꯝ ꯎꯃꯪ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯁꯥꯡꯅ ꯆꯠꯂ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯛꯇꯕ ꯑꯗꯨꯗꯒꯤ ꯌꯥꯏꯊꯣꯏꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯌꯥꯝꯕ, ꯀꯗꯥꯏꯋꯥꯏ ꯖꯒꯥꯗꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕꯁꯤꯕꯣ? ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯐꯅ ꯁꯥꯡꯅꯁꯨ ꯂꯥꯛꯑꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯎꯗꯦꯅꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯈꯤꯗꯨꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯡꯒꯜꯅ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯅꯨꯄా ꯑꯗꯨꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯄꯨꯔꯦꯜ, ꯅꯪꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯟꯗꯥꯅ ꯅꯤꯡꯊꯦꯝ ꯈꯨꯟꯕꯨ ꯀꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯒꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯌꯥꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯨꯕꯁꯤꯡꯗꯣ ꯅꯃꯤꯠꯃꯛꯅ ꯎꯖꯅꯕ ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯊꯪ ꯑꯃꯨꯛ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯍꯜꯂꯒꯦ꯫ ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯔꯣ? ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇꯦ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯔꯥꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯏꯕꯨꯡ ꯌꯥꯏꯊꯣꯏ, ꯅꯣꯏ ꯑꯅꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏꯗꯣ? ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯊꯥꯏꯅ ꯃꯌꯥꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯇꯧꯅꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯄꯨꯌꯥ ꯑꯗꯨꯕꯨ ꯄꯥꯕꯗ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯁꯦ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯥꯕꯨ ꯃꯌꯥꯅ ꯃꯥ ꯐꯥꯖꯤꯟꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯇꯧꯅꯕ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯌꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯌꯥꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯌꯥꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯄ ꯑꯣꯏꯔꯦ? ꯃꯥꯅ ꯑꯩꯕꯨ ꯐꯥꯕ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯅꯤ꯫ ꯌꯥꯔꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯦ ꯃꯌꯥꯅ ꯐꯠꯇ꯭ꯔꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯝꯅ ꯃꯁꯤꯕꯨ ꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯁꯤ꯫